Imphal Smart City Mission ki makada Imphal City ki tuan-tuan ba mafam da leiriba app-based public bicycle sharing system asi mataw karamna sizinagdagi haibagi matang da Impact News ki akanaba pawdam ama. Ma'am Krumzari akhoi nobji lejer hom si Kasabat Junction dani akhoi sida leiriba cycle station ki cycle sing asi Mount Ministry Yonam Kamsana launch tawkiba akhoi gi Imphal Smart City Mission ki makada launch tawkiba app-based public cycle sharing system ki cycle sing ni haiba cycle asi Imphal da leiriba miyosing asi maroina physical activity ta hunduna masamu fana thambagolona akhoi Imphal City ki atmosphere asi eco-friendly oina luna na leine wi pandam da hariba bicycle sharing system asi launch tawkibni hariba cycle asi mafam asi akhoi gi Kaisama Junction gi mafam asi dagi akhoi gi Kanglano Torban habadi akhoi Sanjan thong da leiriba akhoi gi cycle sharing system asi gi station phawba thauduna hariba cycle asi gi experience asi yengminasi app-based public bicycle sharing system asi sinage haribadi ahanbada isa ge smartphone da yana goba mobile application ama app store dagi download toraga isa ge ming amadi mobile number ni singba registration tawdabadi masigi tungda bicycle sharing system asi ge membership fee oina lupa sama ni humapan online kuthang da transfer toba natraga security deposit oina lupa sama deposit tawdabadi hairiba process ani asi munung da ama tawra tungda mobile application adugi matengna bicycle asi da yawba QR code ta scan toraga cycle adu masa matopta lock hangdor lo hangdo halab matungdagi cycle asi Imphal City kamangda thawna chatba yagani membership oiraba mi amana cycle asi han point thawbada pungkhai ama free oigani madu matungdagi pungkhai kudingi lupa manga charge logani cycle asi sinabul oira matungda Imphal City gi manunggi ton mafam 18 da leiriba cycle station amada hekta khamlaga khutna lok toksindana thalngadabani cycle asi thawba yabagi Imphal Smart City Mission piriba area dagi hena thawrodi cycle asi masa matomda lok toksin khigani Panbe avdi app-based public bicycle sharing system asi haukiba setam kuntreta mahut ki minister Yunang Kemsana Kanglanong Poktorban da launch tawduna miyam khusna khibni hariba bicycle sharing system asina local miyam khakna tana Imphal lakpa lam koibisingna city manungda sathokrasin tawbadisu chauna mateng pangbang namlagani habi thajaba minister na phongro khibni loinana lenga na paikhatliba tharang asi mapung fana amsung mai pangna sangsim mangamna khonawda miyamna cooperation pirio hainasu ministry marketagi appeal Sangai festival lakpagi mapangi tourist mayam lakadobasida ekoina kitang fajana maintain tawragadi sigi cycle si yam useful oi poram oigani da haijarakanda osi kitang section na matamda ko implement tawbung amna bofana si Kaisama Junction dagi ekhoi ge Sanjan thong da leiriba public bicycle sharing system gi station asi faw yong thorokpada khoi gi cycle gi experience yam nungai ki hairu cycle si thom matam da khoina picnic matam da seasonal bai tare yamna common seasonal bai yamna popular ba cycle lady bird cycle gi experience adu hairam manai cycle si thom matam na yang na musung smooth oina satli roduna lengang thamliba pandam haibadi haksang fana leiba funai amag loinana eco-friendly over Imphal City mo oina honawi panam asi mai fan honawda miyamna cooperation piduna hairiba pilot project na paikhatliba asigumraba public bicycle sharing system asi henampung fanduna cycle asi makhatana habidi hajik Imphal City manungda ton station thamliba puna cycle sama sidagi masing hengal hanbagaloina na khoigi station masing asi hengal handuna miyamda hena khudong saba pibungamna honawda miyamna cooperation pibagi tangai fadaba du leiri Palung Sariva, camera person El Soba Sarmagluna, Lalpal Wehengba, Impact News, Imphal.